ꯊꯥ ꯃꯔꯤꯒꯤ ꯃꯇꯨꯡꯅꯤ ꯂꯥꯡꯂꯦꯟꯅ ꯗꯗꯥꯒꯤ ꯄꯣꯠꯁꯤꯡꯁꯦ ꯁꯨꯔꯕ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯖꯦꯝꯁꯅ ꯌꯥꯔꯅꯤ꯫ ꯑꯉꯥꯡꯗꯤ ꯀꯥꯏ ꯂꯩꯈ꯭ꯔꯦ? ꯏꯅꯦ ꯁꯈꯤ ꯂꯥꯛꯏꯌꯦ꯫ ꯗꯗꯥ ꯆꯠꯂꯅꯤ ꯍꯥꯏꯕꯗꯨꯗ ꯑꯉꯥꯡꯗꯨ ꯄꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯄꯄꯥꯅ ꯊꯥ ꯑꯅꯤꯃꯨꯛꯇꯤ ꯂꯩꯗ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯈꯨꯗꯛꯇ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯔꯗꯔ ꯊꯣꯛꯄꯅꯤꯅ ꯊꯥ ꯑꯅꯤꯃꯨꯛꯀꯤ ꯃꯇꯨꯡꯗꯗꯤ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯅꯕ ꯄꯄꯥꯅ ꯁꯣꯏꯗꯅ ꯁꯤꯜꯂꯒꯦ ꯍꯥꯏ꯫ ꯏꯃꯥ ꯏꯆꯥꯅ ꯗꯗꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ ꯍꯥꯏꯕꯁꯤꯗꯤ ꯀꯥꯎꯕꯤꯅꯨꯀꯣ꯫ ꯆꯠꯂꯝꯗꯥꯏꯁꯤꯗ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯍꯜꯂꯛꯑꯅꯨ꯫ ꯑꯩ ꯀꯥꯎꯊꯣꯛꯆꯔꯛꯆꯅꯤ꯫ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯤ ꯈꯪꯂꯕꯣ? ꯆꯠꯇꯤ ꯆꯠꯅꯤꯡꯗꯦꯍꯦ꯫ ꯅꯨꯡꯁꯤꯕ ꯏꯆꯥ ꯑꯃ ꯂꯩꯔꯀꯥꯟꯁꯤꯗ ꯈꯣꯡ ꯐꯥꯎ ꯊꯥꯡꯗꯣꯛꯅꯤꯡꯗꯦ꯫ ꯅꯨꯃꯤꯠ ꯊꯥꯕꯨ ꯅꯨꯡꯁꯥꯅ ꯆꯥꯈꯤ ꯍꯥꯏꯕ ꯇꯥꯔꯕ꯭ꯔꯅꯦ? ꯅꯨꯡꯁꯤꯔꯕ ꯏꯆꯥꯁꯦ ꯀꯅꯥꯅꯁꯨ ꯃꯨꯜꯂꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯈꯤꯅ ꯑꯉꯥꯡꯗꯨ ꯄꯝꯂꯒ ꯄꯨꯁꯤꯜꯂꯛꯏ꯫ ꯏꯕꯦꯝꯃ ꯀꯞꯂꯦꯅꯦ, ꯃꯕꯨꯛ ꯂꯥꯝꯂ ꯃꯥꯜꯂꯦ꯫ ꯃꯆꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯄꯄꯥ ꯆꯠꯂꯝꯗꯥꯏꯒꯤ ꯑꯃꯨꯛꯇ ꯄꯝꯂꯝꯒꯦ꯫ ꯃꯕꯨ ꯑꯃꯨꯛꯇ ꯄꯤꯊꯛꯈꯤꯒꯦ, ꯉꯥꯏꯈꯣ꯫ ꯁꯤ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟꯅ ꯑꯉꯥꯡꯗꯨ ꯂꯧꯏ꯫ ꯊꯣꯏꯕ, ꯄꯣꯠ ꯂꯣꯏꯅ ꯁꯨꯔꯕ ꯅꯠꯇ꯭ꯔꯣ? ꯁꯨꯔꯤꯅꯤꯅꯦ꯫ ꯍꯧꯖꯤꯛꯀ ꯅꯣꯏ ꯅꯍꯥꯁꯤꯡꯒꯤ ꯍꯧꯅꯕ ꯊꯥꯞꯅ ꯂꯩꯈ꯭ꯔꯒ ꯅꯇꯨ ꯅꯆꯥ ꯀꯥꯎꯕꯒꯤ ꯃꯑꯣꯡꯗꯣ ꯇꯧꯅꯨꯀꯣ꯫ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟꯁꯦ ꯌꯥꯝ ꯋꯥꯖꯔꯕꯅꯤ꯫ ꯃꯉꯣꯟꯗ ꯐꯠꯇꯅ ꯇꯧꯕꯁꯤꯡꯗꯨꯗꯤ ꯄꯥꯞ ꯁꯣꯏꯗꯅ ꯄꯨꯅꯤꯍꯦ꯫ ꯅꯦꯅꯦ, ꯅꯌꯥꯕꯨ ꯑꯗꯨ ꯉꯥꯎꯁꯤꯟꯅꯕ ꯑꯣꯏꯅ ꯎꯕ꯭ꯔꯅꯦ? ꯑꯩꯗꯤ ꯏꯆꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤ꯫ ꯃꯃꯥꯗꯩꯁꯨ ꯏꯆꯥꯅ ꯍꯦꯟꯈ꯭ꯔꯦ꯫ ꯑꯩꯒꯤ ꯋꯥꯈꯜꯅ ꯐꯩꯖꯩ ꯆꯠꯈ꯭ꯔꯕꯗꯤ ꯑꯩ ꯏꯆꯥꯁꯤꯒꯤ ꯄꯥꯞꯄꯨꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯆꯥꯛꯅꯦ ꯆꯥꯊꯣꯛꯅꯕ ꯇꯧꯔꯣ꯫ ꯂꯥꯛꯑꯣ, ꯅꯃꯥꯒ ꯅꯇꯩꯃꯒꯅ ꯉꯁꯥꯏꯗꯒꯤ ꯍꯣꯠꯅꯔꯤ꯫ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯖꯦꯝꯁ ꯀꯥꯗ ꯆꯪꯂꯛꯂꯤ꯫ ꯅꯨꯡꯉꯥꯏꯅ ꯐꯃꯨꯡ ꯑꯄꯥꯛꯄ ꯑꯗꯨꯗ ꯇꯨꯝꯂꯤꯕ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯇꯞꯂꯤ ꯆꯪꯁꯤꯜꯂꯒ ꯐꯃꯨꯡꯗ ꯐꯝꯊꯩ꯫ ꯄꯄꯥꯒꯤ ꯁꯅꯥꯊꯣꯏ, ꯄꯄꯥ ꯆꯠꯂꯒꯦꯀꯣ꯫ ꯄꯄꯥꯅ ꯍꯜꯂꯛꯄꯗ ꯏꯆꯥꯒꯤ ꯍꯥꯎꯕꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯀꯅꯤ꯫ ꯍꯥꯎꯕꯤ ꯃꯌꯥꯝ ꯑꯃ ꯆꯥꯕꯁꯨ ꯍꯩꯇ꯭ꯔꯤꯕꯁꯦ? ꯑꯣꯟꯊꯣꯔꯛꯄꯗ ꯂꯥꯡꯂꯦꯟ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯍꯜꯂꯛꯄ ꯀꯥꯟꯗꯗꯤ ꯆꯥꯕ ꯍꯩꯔꯗꯣꯏꯅꯤ꯫ ꯕꯕꯥꯅ ꯊꯣꯔꯛꯑꯣ ꯍꯥꯏꯔꯤ꯫ ꯑꯩꯁꯨ ꯊꯣꯛꯂꯒꯦꯅ ꯇꯧꯔꯤꯅꯦ꯫ ꯂꯥꯡꯂꯦꯟ, ꯏꯆꯥꯁꯦ ꯌꯥꯝ ꯀꯞꯐꯟꯒꯅꯨꯀꯣ꯫ ꯅꯆꯥ ꯈꯛꯀꯤ ꯈꯜꯂꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ, ꯑꯩꯈꯣꯏꯒꯁꯤꯗꯤ ꯀꯩꯝꯇ ꯅꯨꯡꯁꯤꯕꯤꯗ꯭ꯔ ꯃꯥꯜꯂꯦ꯫ ꯅꯨꯡꯁꯤꯗꯕ ꯀꯥꯏꯗꯤ ꯍꯥꯏꯅꯣ ꯍꯥꯏꯔꯤ꯫ ꯏꯆꯥꯁꯨ ꯅꯨꯡꯁꯤ, ꯃꯃꯥꯁꯨ ꯅꯨꯡꯁꯤ꯫ ꯐꯔꯦꯁꯦ, ꯊꯣꯛꯅꯕ ꯇꯧꯔꯣ꯫ ꯕꯕꯥꯗꯣ ꯒꯥꯔꯤ ꯃꯅꯥꯛꯇ ꯉꯥꯏꯍꯧꯔꯕꯅꯤ꯫ ꯖꯦꯝꯁ ꯋꯥꯈꯜꯗ, ꯀꯔꯤꯒꯤꯅꯣ ꯑꯩꯅꯁꯨ ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯤꯕ? ꯅꯨꯡꯁꯤꯔꯕ ꯏꯆꯥ, ꯅꯨꯡꯁꯤꯔꯕꯤ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯤꯕꯤ ꯂꯥꯡꯂꯦꯟ꯫ ꯉꯁꯤ ꯎꯔꯤꯕꯁꯤꯅ ꯎꯔꯔꯣꯏꯗꯕꯒꯨꯝ ꯈꯜꯂꯤꯕꯅ ꯀꯔꯤꯒꯤ? ꯂꯥꯡꯂꯦꯟ, ꯅꯪ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ꯫ ꯖꯦꯝꯁ ꯋꯥꯈꯜ ꯈꯟꯅ ꯀꯥ ꯑꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯊꯣꯔꯛꯂꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ꯫ ꯁꯨꯃꯥꯡ ꯃꯇꯣꯟ ꯌꯧꯔꯛꯑꯦ꯫ ꯒꯥꯔꯤꯗ ꯀꯥꯈꯠꯀꯦ ꯇꯧꯕꯒ ꯃꯟꯖꯨꯔꯤ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯒ, ꯏꯕꯦꯝꯃ ꯂꯥꯡꯂꯦꯟ, ꯑꯉꯥꯡꯁꯤ ꯌꯥꯝ ꯀꯟꯅ ꯀꯞꯂꯤꯅꯦ꯫ ꯖꯦꯝꯁ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯜꯂꯤ꯫ ꯂꯥꯡꯂꯦꯟꯗꯤ ꯏꯃꯨꯡꯗ ꯄ꯭ꯔꯚꯞ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯖꯦꯝꯁꯁꯨ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯒꯦ ꯇꯧꯏ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯅ, ꯊꯣꯏꯕ, ꯖꯇ꯭ꯔꯥ ꯇꯧꯔꯒ ꯊꯣꯛꯂꯛꯂꯕꯅꯤꯅ ꯆꯪꯂꯨꯔꯅꯨ, ꯇꯧꯍꯩꯗꯦ꯫ ꯄꯄꯥ, ꯑꯩ ꯏꯁꯥꯁꯦ ꯌꯥꯝꯅ ꯆꯔꯥꯡꯅꯔꯦ꯫ ꯆꯠꯅꯕ ꯆꯠꯅꯗꯕ ꯑꯩ ꯑꯃꯨꯛꯇ ꯆꯪꯁꯤꯜꯂꯨꯈꯤꯒꯦ꯫ ꯁꯤ ꯍꯥꯏꯔꯒ ꯃꯅꯨꯡꯗ ꯄ꯭ꯔꯚꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟꯅ ꯃꯆꯥꯅꯨꯄꯤ ꯁꯅꯥꯊꯣꯏꯕꯨ ꯄꯝꯂꯒ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯞꯇꯅꯕ ꯊꯦꯝꯂꯝꯃꯤ꯫ ꯖꯦꯝꯁ ꯆꯪꯁꯤꯜꯂꯒ ꯃꯆꯥꯗꯨ ꯂꯧꯔꯒ ꯄꯝꯕꯗꯒꯤ ꯑꯉꯥꯡꯗꯨ ꯀꯞꯄ ꯐꯈ꯭ꯔꯦ꯫ ꯗꯗꯥ, ꯖꯇ꯭ꯔꯥ ꯇꯧꯔꯒ ꯊꯣꯛꯈ꯭ꯔꯒ ꯀꯩꯒꯤꯅꯣ ꯑꯃꯨꯛ ꯆꯪꯂꯛꯂꯤꯁꯤꯕꯣ? ꯏꯆꯥꯅ ꯀꯞꯂꯦ ꯍꯥꯏꯕꯗꯨꯗ ꯂꯩꯇꯥꯗꯗꯅ ꯆꯪꯂꯛꯄꯅꯦ꯫ ꯅꯪꯅ ꯊꯦꯝꯕꯗ ꯐꯠꯇꯕꯗꯣ ꯑꯩꯅ ꯄꯝꯕ ꯈꯛꯇꯗ ꯀꯞꯄ ꯐꯈ꯭ꯔꯦ꯫ ꯃꯄꯥ ꯑꯩ ꯆꯠꯈ꯭ꯔꯦꯅ ꯀꯞꯂꯤ ꯑꯣꯏꯔꯝꯅꯤ꯫ ꯏꯆꯥꯅꯁꯨ ꯃꯃꯥ ꯑꯩꯉꯣꯟꯗꯒꯤ ꯃꯄꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔ ꯃꯥꯜꯂꯤ꯫ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯑꯩꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯔꯗꯤ ꯏꯆꯥꯅ ꯃꯄꯥ ꯑꯩꯕꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯇꯥꯕ꯫ ꯊꯣꯏꯕ, ꯅꯪꯕꯨ ꯅꯪ ꯕꯕꯥꯅ ꯉꯥꯏꯔꯦꯅꯦ꯫ ꯃꯃꯥ ꯏꯕꯦꯝꯃ ꯔꯥꯁꯤ ꯉꯥꯡꯂꯒ ꯆꯪꯂꯛꯂꯤ꯫ ꯅꯪ ꯕꯕꯥꯅ ꯉꯥꯏꯔꯦ꯫ ꯄꯨꯟꯁꯤꯒꯤ ꯀꯥꯏꯅꯗꯧꯁꯨ ꯅꯠꯇꯦ, ꯀꯩꯝꯇ ꯈꯟꯒꯅꯨꯗ꯫ ꯏꯆꯥꯁꯤꯗꯤ ꯅꯪ ꯕꯕꯥꯗ ꯃꯃꯥꯅ ꯋꯥ ꯍꯧꯗꯣꯛꯂꯕꯅꯤ꯫ ꯊꯥ 2-3ꯗꯤ ꯑꯥꯗ ꯂꯩꯇ ꯌꯥꯔꯣꯏ꯫ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯅꯤ ꯏꯃꯥ꯫ ꯑꯗꯨꯗ ꯃꯥꯅ ꯃꯆꯥꯁꯦ ꯊꯥꯗꯣꯛꯄ ꯉꯝꯗ꯭ꯔꯤꯕ꯫ ꯑꯗꯨꯅꯤ ꯏꯃꯥꯅꯁꯨ ꯍꯥꯏꯁꯦ, ꯄꯨꯟꯁꯤꯒꯤ ꯀꯥꯏꯅꯗꯧ ꯅꯠꯇꯦꯅ꯫ ꯑꯁꯨꯝꯅ ꯖꯦꯝꯁ ꯆꯠꯅꯤꯡꯗ ꯃꯄꯥꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅ ꯖꯦꯝꯁꯄꯨ
ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯇ꯭ꯔꯥꯟꯁꯐꯔ ꯊꯥꯕꯒꯤ ꯆꯠꯈ꯭ꯔꯦ꯫ ꯖꯦꯝꯁ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ꯫ ꯂꯥꯡꯂꯦꯟꯒ ꯄꯥꯎꯗꯤ ꯐꯥꯎꯅꯔꯝꯗꯦ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯔꯥꯖꯦꯁꯅ ꯌꯧꯈ꯭ꯔꯦ, ꯑꯗꯨꯒꯤ ꯃꯐꯝꯗꯨꯗ ꯂꯩ ꯍꯥꯏꯅ ꯆꯤꯟꯅ ꯍꯥꯏꯕꯗ ꯇꯥꯕꯈꯛꯅꯤ꯫ ꯂꯥꯡꯂꯦꯟꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯖꯦꯝꯁꯅ ꯍꯥꯏꯔꯛꯈꯤꯕ ꯂꯩꯇꯦ꯫ ꯂꯥꯡꯂꯦꯟꯁꯨ ꯐꯣꯟ ꯄꯥꯏꯗꯕꯅꯤꯅ ꯃꯄꯨꯔꯣꯏꯕꯒ ꯋꯥꯔꯤ ꯁꯥꯅꯤꯡꯂꯕꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯝꯂꯤ ꯇꯧꯔꯛꯄ ꯃꯇꯝꯅꯤ꯫ ꯂꯥꯡꯂꯦꯟ ꯃꯆꯥꯅꯨꯄꯤꯕꯨ ꯃꯕꯨꯛ ꯄꯤꯊꯛꯂꯤ꯫ ꯔꯥꯁꯤ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ, "ꯍꯩ ꯃꯤꯅ ꯅꯨꯄꯤ, ꯍꯤꯞꯂꯒ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ, ꯆꯥꯛ ꯑꯁꯦ ꯍꯥꯎꯅ ꯊꯣꯡꯂꯨ꯫ ꯂꯥꯡꯂꯦꯟ ꯉꯛꯅ ꯔꯥꯁꯤꯗ ꯌꯦꯡꯂꯛꯏ꯫ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯗꯨ ꯃꯥꯏꯀꯩ ꯈꯪꯗ ꯏꯐꯨꯠꯀꯨꯝꯅ ꯆꯤꯟꯊꯔꯛꯂꯤ꯫ "ꯉꯛꯄ꯭ꯔꯣ? ꯉꯛꯅꯤꯡꯉꯥꯏ ꯀꯩꯁꯨ ꯑꯣꯏꯗꯦꯗ꯫ ꯅꯪꯅ ꯈꯜꯂꯤꯕꯨ ꯂꯝꯖꯥꯁꯔꯥ ꯅꯪꯕꯨ ꯑꯩꯅ ꯏꯃꯧ ꯑꯣꯏꯅ ꯈꯜꯂꯤꯁꯤꯔꯣ? ꯅꯪꯒꯨꯝꯕꯤ ꯑꯃꯕꯨ ꯑꯩꯅ ꯏꯃꯧ ꯑꯣꯏꯅ ꯈꯟꯈꯤꯕ ꯂꯩꯇꯦ." ꯂꯥꯡꯂꯦꯟ ꯀꯩꯁꯨ ꯈꯨꯝꯗꯦ, ꯃꯃꯥꯏ ꯂꯨꯛꯊꯔꯒ ꯑꯗꯨꯃꯛ ꯂꯩ꯫ ꯔꯥꯁꯤꯁꯨ ꯄꯣꯔꯣꯛ ꯁꯣꯜꯂꯝꯂꯒ ꯊꯣꯛꯈ꯭ꯔꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯣ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯄꯤꯛꯂꯤꯕ ꯃꯆꯥꯗꯨꯒ ꯃꯥꯒ ꯖꯦꯝꯁꯁꯨ ꯂꯩꯇ ꯃꯕꯨꯛꯅꯤ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏ꯫ ꯉꯍꯥꯟꯗꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯑꯣꯡ ꯎꯠꯂꯤꯕꯁꯤ ꯖꯦꯝꯁꯅ ꯂꯥꯞꯅ ꯇꯥꯝꯅ ꯃꯐꯝ ꯑꯃꯗ ꯊꯥꯈ꯭ꯔꯕ ꯃꯇꯨꯡ ꯃꯉꯣꯟꯗ ꯍꯥꯟꯅꯒꯨꯝꯅ ꯑꯣꯠꯄꯤ ꯅꯩꯕꯤꯒꯦ, ꯇꯟꯖꯥ ꯆꯥꯔꯤꯉꯩ ꯇꯥꯟꯊꯣꯛꯍꯧꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ ꯍꯥꯏꯕꯁꯤ ꯂꯥꯡꯂꯦꯟꯁꯨ ꯈꯟꯊꯔꯛꯂꯤ꯫ ꯃꯆꯥꯅꯨꯄꯤꯗ ꯇꯨꯝꯊꯈꯤꯕꯒ ꯐꯃꯨꯡꯗ ꯁꯨꯝꯕꯤꯔꯝꯂꯦ꯫ ꯂꯥꯡꯂꯦꯟꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯒ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯋꯥꯈꯜ ꯃꯌꯥꯝ ꯑꯃꯅ ꯆꯥꯛ ꯊꯣꯡꯕ ꯐꯥꯎ ꯈꯪꯂꯝꯗꯦ꯫ ꯏꯃꯪ ꯇꯃꯪꯂꯒ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ "ꯋꯥꯈꯜꯅ ꯑꯃ, ꯕꯤꯙꯤꯅ ꯑꯃ, ꯃꯁꯤꯕꯨ ꯄꯨꯟꯁꯤ ꯍꯥꯏꯗꯨꯔꯥ, ꯑꯔꯦꯝꯕꯅꯤ ꯄꯨꯝꯅꯃꯛ ꯃꯤꯑꯣꯏꯕ, ꯂꯥ 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 ꯂꯥ." ꯏꯁꯩ ꯉꯪꯗꯅ ꯆꯪꯂꯛꯂꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯇꯁꯦꯡꯅ ꯂꯥꯡꯂꯦꯟꯕꯨ ꯀꯔꯦꯝꯅꯕꯅꯤ꯫ ꯂꯥꯡꯂꯦꯟ ꯀꯞꯂꯣꯏ ꯍꯥꯏꯕ ꯉꯝꯗꯦ꯫ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯍꯦꯟꯅ ꯑꯗꯨꯝ ꯁꯤꯟꯊꯔꯛꯂꯤ꯫ ꯃꯤꯑꯣꯏꯕꯅ ꯈꯟꯕꯅ ꯑꯃ, ꯇꯝꯂꯝꯕꯅ ꯑꯃ ꯍꯥꯏꯕꯗꯨꯅꯤ꯫ ꯖꯦꯝꯁꯅ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯄꯣꯁꯇꯤꯡ ꯆꯠꯈ꯭ꯔꯕ ꯇꯨꯡꯗꯒꯤꯗꯤ ꯂꯥꯡꯂꯦꯟꯕꯨ ꯌꯨꯝ ꯑꯗꯨꯗ ꯑꯣꯠꯄ ꯅꯩꯕ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯅꯨꯡꯊꯤꯟꯗ ꯂꯥꯡꯂꯦꯟ ꯑꯉꯥꯡ ꯃꯆꯥꯗꯨ ꯄꯣꯠꯁꯤꯜꯂꯒ ꯐꯤꯌꯥꯝ ꯑꯃ ꯁꯨꯔꯤ꯫ ꯊꯕꯛ ꯑꯃ ꯇꯧꯔꯤꯉꯩ ꯍꯥꯟꯅꯗꯤ ꯃꯆꯥꯗꯨꯅ ꯌꯦꯠꯇꯅꯕ ꯍꯥꯏꯗꯨꯅ ꯃꯅꯦꯝꯅ ꯃꯆꯜꯅꯨꯄꯤꯅ ꯂꯧꯊꯣꯛꯄꯤꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯖꯦꯝꯁ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯁꯤꯗꯗꯤ ꯈꯪꯁꯤꯟꯅꯗꯕ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯐꯤ ꯁꯨꯕꯗꯨ ꯂꯣꯏꯕꯒ ꯀꯤꯆꯟꯗ ꯆꯪꯁꯤꯜꯂꯤ꯫ ꯅꯥꯡꯒꯟꯗꯒꯤ ꯑꯉꯥꯡꯗꯨꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯆꯥꯗꯨ ꯂꯣꯜꯂꯒ ꯇ꯭ꯔꯦ ꯑꯃꯗ ꯍꯥꯞꯂꯒ ꯔꯥꯁꯤꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯂꯤ꯫ ꯔꯥꯖꯦꯁꯅ, "ꯑꯉꯥꯡ ꯑꯁꯤꯅ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯐꯩ, ꯅꯨꯄꯤꯅꯤ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ? ꯂꯝꯆꯠ ꯀꯥꯝꯂꯨꯔꯒ ꯍꯌꯦꯡꯋꯥꯏ ꯏꯖꯠ ꯃꯥꯡꯅꯕꯅꯤ." "ꯅꯆꯥ ꯅꯨꯄꯥꯗꯨꯒꯤ ꯏ ꯑꯣꯏꯕꯩꯔꯥ ꯈꯪꯗꯦ, ꯅꯨꯡꯁꯤꯕꯗꯤ ꯐꯥꯎꯏꯅꯦ." "ꯇꯟꯖꯥꯁꯤꯗ ꯃꯤꯅꯨꯡꯁꯤꯒ ꯎꯠꯂꯛꯀꯅꯨ." ꯁꯄꯅꯥꯅ, "ꯌꯥꯔꯦꯁꯦ, ꯅꯣꯏ ꯋꯥꯆꯣꯏ ꯉꯥꯡꯅꯔꯅꯨ, ꯇꯧꯗꯧꯕꯗꯣ ꯈꯟꯅꯔꯁꯦ." "ꯇꯧꯗꯧꯕ ꯍꯥꯏꯕꯕꯨ ꯃꯤ ꯅꯦꯛꯈ꯭ꯔꯕꯅꯦ, ꯃꯃꯥ ꯃꯆꯥꯁꯦ ꯂꯣꯏꯁꯤꯟꯅꯕ." "ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ. ꯌꯨꯝꯁꯤꯗꯗꯤ ꯃꯤꯁꯤꯡꯗꯣ ꯆꯪꯂꯛꯄ ꯌꯥꯔꯣꯏ, ꯑꯗꯨꯅ ꯅꯨꯄꯤ ꯑꯁꯦ ꯊꯕꯛ ꯑꯃ ꯊꯥꯗꯣꯛꯁꯤ." "ꯑꯩꯁꯨ ꯑꯗꯨꯅꯤ ꯈꯜꯂꯝꯂꯤꯁꯦ." ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯂꯥꯡꯂꯦꯟꯅ ꯆꯥ ꯄꯤꯕ ꯂꯥꯛꯄꯗ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯒ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯆꯥꯗꯨ ꯄꯤꯔꯝꯗꯅ ꯈꯣꯡꯂꯩ ꯊꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯏ꯫ ꯀꯤꯆꯟꯗ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯁꯨ ꯃꯅꯤꯡ ꯇꯝꯅ ꯁꯤꯟꯊꯔꯛꯂꯤ꯫ ꯋꯥꯈꯜꯗ ꯈꯜꯂꯤ, "ꯗꯗꯥ, ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯏꯃꯥ ꯏꯆꯥꯒꯤ ꯃꯐꯝꯗ ꯊꯣꯛꯂꯤꯕ ꯑꯋꯥꯕ ꯊꯧꯗꯣꯛꯁꯤꯡꯁꯦ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯅ ꯏꯆꯥꯕꯨꯗꯤ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯗꯒꯤ ꯁꯣꯏꯗꯅ ꯀꯟꯒꯅꯤꯌꯦ." ꯄꯥꯈꯠꯄ ꯊꯨꯀꯠꯄ ꯃꯌꯥꯝꯗꯨꯅ ꯄꯨꯟꯁꯤꯜꯂꯒ ꯋꯥꯈꯜꯗꯨ ꯂꯩꯇꯥꯗ꯭ꯔꯦ꯫ ꯃꯃꯥ ꯃꯆꯥꯒꯤ ꯃꯐꯝꯗ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯈꯟꯕꯗ ꯃꯊꯥ ꯁꯥꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯅꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯐꯃꯨꯡꯗ ꯍꯤꯞꯐꯜꯂꯒ ꯅꯨꯡꯁꯤꯔꯕ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡꯗꯣ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯂꯝꯍꯦꯜꯂꯕꯤ ꯃꯤꯁꯅꯥ ꯑꯅꯤꯗꯨꯗꯒꯤ ꯁꯤꯟꯊꯔꯛꯂꯅꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ ꯄꯤꯔꯥꯡꯗꯨꯁꯨ ꯃꯅꯤꯡ ꯇꯝꯂꯛꯏ꯫ "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯅꯪ ꯄꯄꯥꯒꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯊꯥꯞꯂꯕ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯁꯤꯀꯣ꯫ ꯏꯃꯥ ꯏꯆꯥꯕꯨ ꯅꯪꯒꯤ ꯄꯄꯥꯅ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯗꯤ ꯏꯃꯥ
Ima ijagi kumbul nongbadi soidana irakani. Dad ana halakpada ima ijana layamdabagi khanghaunagadabbado khanbada khongsi thangdokduna aibu karamda chatsige. Hemi lupira sintaro nang suna ningtamna nang na ijal kangdana chintakraga aigi thamoigi maisakse khara tawirabasu ikthabra yenglag. Ngasigi thenglaba thabal faraba hingkase makeup amata tungkon tadana lenkrag. Awaba wari tana yomriba aigi mapuksibu miyoi pongni haidoira. Aina kanada kari lalubagi aibu asuk yamna yengtiribano. Lamjasaragi mapu oirubana aibu thawaidabra. Jaklo thamoi nangsu aigi haksangi kayat pumnamak kemalo nagi mai changna. Hingningre aidi ngasigi anem awang kairiba taimang palsida mitrangi minungsibu asengba nusibani aina kaluba aigi irat oiramle. Wakal mayamduna langlen ahingda tumtharamde. Nongali ngali tarakpaiduda angang du posilaga aroibo oina James ki photo da kuramlamlaga yumadudagi thorakli. Mikup khuding senariba sapanana langlen thokibadu uhore. ICB paudagi hena thukraba sapanagi paudu mama ibema amade mapa ibungoda tamlami. Rajasna khudakta phone tawduna mi nekri. Rasina kadai da litana chenbano habida yengba taridana. Aikhoina silibu plan se ma soidana langla langjin amade khanglamgani. Sapanana khangbuduna ne pai khise. Masa pambu sek fawa aigi khutta loiribani. Masa pandaba mabudi aina lemna thagadra. Somdana langlena tama kari sakhara kana thaubiyo. Auto driver duna ibema angang su yauri lambi su fate nungaibedrane. Langlen maningda onthoklaga yengi bena makkana tanaraklibada ubada pakhatpana loire. Soidana Rajesna nelakpa mi oigani haibasi langlena khangkri. Tama asigilera asi thousand Langlena haibadamak nupaduna tarami. Langlen bu tanarakpa miyoi singdusu lapna tanarakpanina auto du karamda sakrabano haiba khangaudri. Langlen pakana auto driver duda barada piramlaga yum amada proposal silai. Kana lege yum sibu mi amata lebidabra. Leyamba office naba dress nana selaga thorakli. Sumang da Langlen letlamba duda ingangak na proposal silai. Langlen kadai sulubano ayung kanta sida. Thoibi letra leye imungda samsilao. Tanjada Thoibi su imungdagi perprothori. Haima Langlen kadai seluino aidi kanano haina khalure. Ai janglarege dalemba ai bu hom phawada amta thinbiuba. Kaido biarge Langlen nangna sado ipaba khanoida. Kaisu tawdi nangi wakhano eramgani. Langlen nang ai pisak feeling edagi dinarapani. Nang ay ngoda walal ki haina khangano. Langlen makhon thokna kaplaga wari pumnamak lemba amadi Thoibi da lirami. Lemba amadi Thoibi su Langlen gi wari du ngakna tari. Makhoi ni hekto isitabu yabro. Hausimak police station da chase. Oi thoklarei da lemba. Tu son ba ikhoi da aran batarani. Asawas ang makhoi ga lamba pa ba ngambadi makhoi ga manaba masal khakne. Corruption gi matam sida aikhoi gi timi lai rei. Dada Langlen haisa yam chumi. Mantri MLA makhoi ga ikhoi ga lamba pa budi idik sunate. Aduna aibu hom phau tang thinbiyo. In eka tanaraga hozai do erasu ai sakrage. Adade pantharano fataba singduna nangbu tanarakpanina nangbu koi thiramgani. Ai gari thodorage. Lembana Langlenbu homtana thinbirakli. Bazar yorakpada traffic jam oibagi gari du ngihaktam leplingai. Karamdagino khangaude masamo fabanu pa kharana bazar gi chillaba gari singduda mi ama thibugum tawbado Langlena urakli. Madu ubada Langlen pakhatpa hengali.
soidana mabu thiba oiramgani haibasi magi wakhalduna chingnari. Ngihaki matungda gari mathang thaunare. Lembagi gari dusu thawari. Hom yaramdaida langlendu kaidagi kumthari. Lembana phajana seksna chatluko. Ayamu haidokrage. Haida lemba. Si hairaga angang du pamlaga mamai litharakpada mi kharna laptakna mabu tanarakpadu ubadagi angang du pamlaga pakatna hom tana chilei. Mi singduna ujringai hom da propopsin silei. Ayu angan no oibagi mi isikti. Laikolda mi khar leibadu khakni langlena uriba. Beranda duda angang du hifalamlaga mamai leithoktuna mafam adudagi thorai. Gate yaurakpada machanapina kapadu tarakpadagi mamai du onthoklaga thawai chakna yingli. Ure medhana angang adubu pamkhakiba. Langlen mamitagi mapidu sintharaga wakhalda khali. Inena aigi isasibu seksina senabiramuko. Matang chabada aini ichabu soidana lopulakane. Si hairaga mamai leithoktuna mafam adudagi chelai. Mangda tharapa gari amana langlen bu thenglami. Garina thomle haiduna miyam ama omjilai. Langlen bu tanarakpa singdusu mayam omjiliba maraktuda changjilai. Ure ikheng lakta langlena sarok mayaiduda taraga leiba. Madu ubada lakminariba makoi singdu mangak khatnaraga mafam adudagi chatnakre. Mikuphade gari adudagi wang chawraba nupa ama satkum tharaklaga langlengi manakta changsilakpa.